Sakhangdabasina AR personnel ahum hatkre manga soankre Chief Minister na condemn tokre PLA MNRF amadi Alpha na claim torakre Sakhangdaba khulai matik sana paiba kangbu amana ngarang numidang sakpi karong police station gi manung sana leiba Khongtal village ta leiba marisuba Assam Rifles ki kangbu amada ambush tawduna Assam Rifles ki personnel ahum hatkre mangana aso open nang khre hairi thawdo asibu Manipur gi Chief Minister N Berena akan mongong na yaning daba phungdok paga loinana thawong asi pangdabagi matawni haibaga loinana leikhidrabagi imung manungi awabadasu saruk yari hairi nakalamaromda ngarangi thawdo adu aina thingkraba larhawro PLA MNRF amadi Alpha gi apun bakangbu aman satakibani haina press ta claim torakre thawdo adu da leikhidraba mi ahum adu di halbidar Galisa Rifleman YM Konjak amasum Rifleman Ratan Salamni soklabasing aduna Sobedar S Hawkip Halbidar Netul Sharma Rifleman Bebekanda Sanjiba Kumar amasum Rifleman Anis Kumarni Asok pasing adu leimakong Army Hospital laikatnari thawdo asigi matangna phangba pawnai ngarang numidang pu manga ga minute nifu mangarom taba matamda marisuba Assam Rifles ki team aduna khongna patrolling salingade sakhangdaba khulai paibising aduna sakti leiraba IED ama pukhai halakhi IED pukhaiba aduda ngawraba AR gi personnel sing aduna tarang salaga leiringai sakhangdaba sing aduna nongmaina nongsubukom sutakhibani Assam Rifles ki maikei degi su handuna akan mamong da pungkhai marom nongmai kapnaki nomai kapna bagi pawdu tabadagi ehenba forcing mapam aduda thomjilaki adubo numidangi mam thrakpa talak oibagi khudong sab laroga sakhangdaba sing adu nanthoki hairi mapam aduda thomjilagliba force aduna sangsinduna yenglubada AR gi personnel ahum mapam adumaktada siduna lerama thenaki aduga AR personnel mangana aso upon yorom khibane hen su pawsina makhatari atopa yamna wahang hangninga oiba pawng tang muk mayam da share tawjage thadau student association na TS Brinda gi mathakta drug mangan khibagi wathok yauna maral kya sirakli nap ki additional SP orama TS Brinda gi mathakta thadau student association TSA na nap ki police custody degi drug mangan khibagi wathok yauna tongan ba maral kya sirakre mahairo loop asigi deputy secretary general Pogolun songlai thadorok basirol amanhai TS Brinda na napki additional SP thaupuringai kumja English ani ga taraga mapangi March thada drug phabagi thawdo amaga mari leinena napki SI Radakishore yauna constable amadi BDF personnel ahum Thobal police ki team amana phagatki matamadu TS Brinda gi pawtak matung ina napki OC Resikesh Sampra IGP Zone 1 K Zayanta amadi Thobal gi SP Dr S Ibomsa gi manakta laktuna Radakishorbu thadokpinaba haiba lakhi loinana miyoi singa sidagi phagat kiba drug sing mafam khangdana napki custody digi mangkhi TS Brinda na drug ki mayokta thabak tawribasi karamna tawribano haibasi thawdo asina miyamna samamna halle serol asina makhata na hai additional SP Brinda na social media ra thagatliba posting amadi mahakna tawthuragliba thawong kya asi mahairoi loop asin akan mamongna condemn tawi Manipur da thokiba drug ki case kya da charge sheet Thangat khidaba kaya lekhi matawosum additional SP Brinda nasu lokhoksai jogi case asi charge sheet thangatana bagi damak sel gi demand tawkhibara haibasi sawna singna daba ngamde adubo charge sheet asi thangatana ba wafam imung manungi maikai gi yanadabadigi charge sheet adu thangalakhi NDNPS court ta jogi case Manipur police na matamsana charge sheet pikhatuna case adugi trial sathaba hawon khiba aduri thagatli sai SG me seset kunga mathoida special judge NDNPS ki mathakta TS Brinda na social media da phongna derogatory defamatory amadi contemptuous oiba wafam sing thangatlakpagi damak High Court of Manipur na Brinda gi mathakta sumoto criminal contempt case lokhatkhi loinana TS Brinda na social media da thasagi kunga manga da 1 IPS Kota police threatened my extended family member with their consequences. What is your DGP saying on it? Shall we have a complete showdown haina thagalakhiba post adu singmi miyamna yamna haksin lawi singmi singidi reservation haibisi constitutional right amani TS Brinda na caste creed amadi race ta yumpham oiraga pihiba warol sing adu miyamda lale haina singdokadabane police officer amana asumna phongdorakpasi laibak thibane loop asina drug ki mayokta matam suppada lai Manipur gi Chief Minister N Berena sangsiliba war on drug mapung phana sogwali lenga asina NDNPS ki fast track court linkhatuna drug ki case kya lusin ki basi thaganingai ni TS Brinda su lenga asina drug ki mayokta mathau ningthina pangthokpagi gallantry medal and
Chief Minister's Commendation ing lising ani taraga nipan amadi kumjai ing lising ani taraga mapanda Best Performance Award pikhrabani adubo mahakna Judiciary Executive amadi Police Department da usit thawaidaba manba warol sing social media da thagalakpa asi yaningde mahak asi law and order da singnaba amadi marai ani longba police officer amani haibada haimanba thokloi hana surul sina makatan sufungdorokli loisilakpada miyam hauji COVID-19 gi oiba Government of Manipur COVID-19 Kamal Control Room dagi tang kuntra pung tere taba matamda press release number 127 ni thadrokpa COVID-19 gi update masam tang miyam da share tawjaramge yamna su nungaita thawdo kya thokre ngasidi miyam pung kun ge mari gi manungda ngasi miyoi nifu ga taret COVID-19 positive oikre miyoi kuntra ga taret na nupani adugo miyoi tarana nupini adugo makhoi singsi COVID-19 positive oire haina BRDL rims da Mari Khangaki Zenimster Kuntra Susampur Dani Babina Diagnostic Center dan ahum Impal West RAT da ahum amasum Sizo Hospital RAT da mangani aduga makhoi nifu tereki manungda nip taraga nipan kakti security personnel ni suhairi aduga makhoi singsi Impal West dagi taraga humdoi Thawbal dagi ani Impal East dagi tara mari Kangpokpi dagi ani Senapati dagi tara Susampur dagi manga amasung Tenokpal dagi amane hairi Thawbal dagi ani amasum Impal West dagi taraga humdoi si yaudabida atopa miyoi singsidhi atopa state singdagi halakiba miyoi ngaktani hairi aduga makhoi singji haji COVID care facility da loina shift tawkre aduga makhoi ge lakho pham thokpa adugumba chiksin thoraksing adugumba loinama lakhot kre hairi aduga ngasi pung kunga marigi manungsida miyoi taraga mapan research tawkre hairi Jenims dagi mari CCC of Maitram dagi ani amasum ukhul dagi ahum kaksing dagi ani amasum kangjom dagi ama amasum RD wings dagi taret makhoi singsi COVID-19 negative oire free oire haina RT-PCR test taw matamda khangakibdagi moisi research tawkhibani aduga miyoi apunba COVID-19 positive ohen khibisi koi Manipur da miyoi lisingani ga sangwa ga manga sukre aduga hauji active case lairiba miyoi masingna chanipan ga kunga mapan sukre aduga recover okiba miyoi masingna lising maga satruk ko humdraga ni thoini hairi aduga khoigi recovery rate si 66.90 laikre adu yamna nungaitaba thawdo amana mayam ngasi khaktagi oina mi ahum COVID-19 na Manipur siankre ahanba sikhiribasi maki sahi nifuga nipan sure maksi laimakhong of Kangpokpi district tagini adu ani suba laikhidraba miyo esina sai nifuga teret sure maksi Langol of Impal West tagini amasum ahum subda ngasi sigibasina sai humpu sure maksi Moijing dagini Thawbal district tagi makhoi singsi rims amasum Jenims ta sikhiba ngatani masagi anaba sing amasum COVID-19 naraga punna sikhibani aduga ngarang sikhiba miyo aduga paraga Manipur da apun COVID-19 na siankhiba mi masingsi punna mari sukre loisilakpada maru eba content masang khandang mayam da share tawjaramge Government of Manipur Home Department nagi ngasi tang kuntra July Englishing ani ge kunna thokiba order amagi matungina COVID-19 nasi Manipur da naba masing hengalakpa amasung travel history leteba kyamarum su naba hengalai masigi yenga kanda makhoi ge under section 20 of 2 of A gi Disaster Management Act Englishing ani 5 da makhoi chairperson State Executive Committee of the State Disaster Management Authority makoina order ama thokre madudi khoigi lockdown asi khoigi Manipur da tang taruk thani pan English ani ge kun phawa haibedi August ki tang taruk phawa lockdown si sangdokre aduga mayam video si matang sai lu sinjarage aduga horen nungthin gi pawda mayam maru eba update amu hana pijarake aina pathok sakibda shoki balan ki viewers mayam nangak pigani share video si matang sai lu sinjarage and thank you